Maitai Singna April Thada Thanjing Ching Kanaba Khannariba du Central Lengakna KUKI-ZO FURUP ki political settlement Puraktrifaoba CHANGLAKPA Yaroi HAINA KUKI-ZO SINGNA kan WAFAM THAMLAKLI ngasi KUKI FURUP ki lairiba KIC Churachandpur KCA Churachandpur KKL General Headquarter KSO Churachandpur KWU Churachandpur amadi KWOHR General Headquarter na chingba CSO singi President Singna Kurik Piduna Thorakiba Apunba Chirol amada Maitai FURUP na Thanjing Ching Kanaba lai krom Kanaba sem saribadu irang sagat na mathausilni irang gi matamda Haidokta na thamkiba buffer zone asi fogna singnabani India ki constitution ki makhada KUKI-ZO FURUP ki political settlement ama laktruba fawbadi KUKI-ZO na konba mafam singda maitai amata changlakpa yaroi karigumba buffer zone thugaiduna maitai singna changlakpa tarabadi maduda thorakpa afafata amadi thokaningdaba thodok watok ki teksak kumba masa masa na pugadabani thokaningdaba thodok asi thoktanaba amadi FURUP ani ki marakta ungkhatnaba tholaktanaba buffer zone asi soktanaba honabiu masida central lengakna FURUP ani ki marakta thokaningdaba thodok thoktanaba Section Thorang Lokat Piu Haina Cherol Asida Makhatari.